ꯃꯥꯄꯜ ꯁꯨꯕ ꯂꯥꯇꯝ ꯄꯤꯔꯝꯂꯤꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯑꯇꯤꯌꯥ ꯌꯦꯅꯞ ꯑꯦ, ꯑꯇꯤꯌꯥ ꯆꯩꯅꯞ ꯑꯩ, ꯉꯧ ꯒꯧ, ꯀꯣꯛ ꯋꯥꯏ ꯑꯄꯨꯟ ꯈꯨꯗꯝ ꯀ꯭ꯋꯥ, ꯈꯧ ꯋꯥꯏ ꯑꯄꯨꯟ ꯈꯨꯗꯝ ꯈ꯭ꯋꯥ, ꯒꯣꯛ ꯋꯥꯏ ꯑꯄꯨꯟ ꯈꯨꯗꯝ ꯒ꯭ꯋꯥ, ꯄꯥ ꯋꯥꯏ ꯑꯄꯨꯟ ꯈꯨꯗꯝ ꯄ꯭ꯋꯥ, ꯀꯣꯛ ꯌꯥꯡ ꯑꯄꯨꯟ ꯈꯨꯗꯝ ꯀ꯭ꯌꯥ꯫ ꯑꯩ ꯇꯜ ꯍꯧꯔꯤꯑꯦ, ꯑꯩ ꯑꯇꯤꯌꯥ ꯆꯩꯅꯞ ꯑꯩ, ꯇꯜ ꯇꯤꯜ ꯂꯥꯏ ꯂꯣꯟꯁꯨꯝ ꯇꯜ ꯍꯧꯔꯤꯑꯦ, ꯍꯨꯛ ꯁꯧꯅꯞ ꯍꯧ ꯔꯥꯏ ꯏꯅꯞ ꯔꯤ ꯍꯧꯔꯤ, ꯑꯇꯤꯌꯥ ꯌꯦꯅꯞ ꯑꯦ ꯍꯧꯔꯤꯑꯦ꯫ ꯇꯜꯒꯨꯝꯕ ꯇꯤꯜ ꯂꯥꯏ ꯂꯣꯟꯁꯨꯝ ꯇꯜ, ꯒꯣꯛ ꯎꯅꯞ ꯃꯤ ꯂꯣꯟꯁꯨꯝ ꯒꯨꯝ ꯕꯥ, ꯇꯜꯒꯨꯝꯕ ꯍꯧꯕꯗꯤ ꯍꯨꯛ ꯁꯧꯅꯞ ꯍꯧ ꯕꯥ, ꯗꯤꯜ ꯏꯅꯞ ꯍꯧꯕꯗꯤ ꯒꯤ ꯅ, ꯒꯧ ꯏꯅꯞ ꯒꯤ ꯅ, ꯒꯤ ꯅ ꯐꯩꯑꯦ, ꯐꯝ ꯆꯩꯅꯞ ꯐꯩ, ꯑꯇꯤꯌꯥ ꯌꯦꯅꯞ ꯑꯦ ꯐꯩꯑꯦ ꯖꯩꯈꯩ꯫ ꯇꯔꯥ ꯁꯨꯕ ꯂꯥꯇꯝ ꯄꯤꯔꯝꯂꯤꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯀꯣꯛ ꯂꯥꯏ ꯀꯂꯥ, ꯀꯣꯛ ꯔꯥꯏ ꯀꯔꯥ ꯔꯥꯏ꯫ ꯊꯣꯏꯕꯤꯅ ꯊꯧ ꯑꯣꯅꯞ ꯏ ꯂꯣꯟꯁꯨꯝ ꯊꯣꯏ, ꯕꯥ ꯏꯅꯞ ꯕꯤ ꯊꯣꯏꯕꯤ ꯅ, ꯊꯣꯏꯕꯤꯅ ꯆꯀ꯭ꯔꯤꯗ ꯆꯤꯜ, ꯀꯣꯛ ꯔꯥꯏ ꯏꯅꯞ ꯑꯄꯨꯟ ꯈꯨꯗꯝ ꯆꯀ꯭ꯔꯤ ꯗꯤꯜ, ꯆꯀ꯭ꯔꯤꯗ ꯐꯧ, ꯐꯝ ꯁꯧꯅꯞ ꯐꯧ, ꯇꯛꯂꯤ ꯇꯤꯜ ꯀꯣꯛ ꯂꯣꯟꯁꯨꯝ ꯇꯛ ꯂꯥꯏ ꯏꯅꯞ ꯂꯤ, ꯇꯛꯂꯤ ꯖꯩꯈꯩ꯫ ꯇꯔꯥꯃꯥꯊꯣꯏ ꯁꯨꯕ ꯂꯥꯇꯝ ꯍꯛꯆꯥꯡ ꯀꯌꯥꯠ, ꯍꯨ ꯀꯣꯛ ꯂꯣꯟꯁꯨꯝ ꯍꯛ, ꯆꯤꯜ ꯑꯇꯞ ꯉꯧ ꯂꯣꯟꯁꯨꯝ ꯆꯥꯡ, ꯍꯛꯆꯥꯡ ꯀꯌꯥꯠ, ꯀꯣꯛ ꯌꯥꯡ ꯑꯇꯞ ꯇꯤꯜ ꯂꯣꯟꯁꯨꯝ ꯀꯌꯥꯠ꯫ ꯎꯅꯕꯅ ꯃꯤꯠꯅꯤ, ꯎꯟ ꯅ ꯕ ꯅ ꯎꯅꯕꯅ ꯃꯤꯠꯅꯤ, ꯃꯤꯠ ꯏꯅꯞ ꯇꯤꯜ ꯂꯣꯟꯁꯨꯝ ꯃꯤꯠ, ꯅ ꯏꯅꯞ ꯅꯤ ꯃꯤꯠꯅꯤ꯫ ꯇꯥꯅꯕꯅ ꯇꯤꯜ ꯑꯇꯞ ꯇꯥ, ꯅ ꯕ ꯅ ꯇꯥꯅꯕꯅ ꯅꯥꯀꯣꯡꯅꯤ, ꯅ ꯑꯇꯞ ꯅ, ꯀꯣꯛ ꯎꯅꯞ ꯉꯧ ꯂꯣꯟꯁꯨꯝ ꯀꯣꯡ ꯅꯥꯀꯣꯡ, ꯅ ꯏꯅꯞ ꯅꯤ ꯅꯥꯀꯣꯡꯅꯤ꯫ ꯃꯅꯝꯒꯤꯅ ꯃꯤꯠ ꯅ, ꯃꯤꯠ ꯂꯣꯟꯁꯨꯝ ꯃꯅꯝ, ꯒꯣꯛ ꯏꯅꯞ ꯒꯤ ꯃꯅꯝꯒꯤ ꯅ, ꯃꯅꯝꯒꯤꯅ ꯅꯥꯇꯣꯟꯅꯤ, ꯅ ꯑꯇꯞ ꯅ, ꯇꯤꯜ ꯑꯣꯅꯞ ꯅꯥ ꯂꯣꯟꯁꯨꯝ ꯇꯣꯟ, ꯅ ꯏꯅꯞ ꯅꯤ ꯅꯥꯇꯣꯟꯅꯤ꯫ ꯁꯥꯏꯅꯕꯅ ꯁꯝ ꯑꯇꯞ ꯏ ꯂꯣꯟꯁꯨꯝ ꯁꯥꯏ, ꯅ ꯕ ꯅ ꯁꯥꯏꯅꯕꯅ ꯌꯥꯅꯤ, ꯌꯥꯡ ꯑꯇꯞ ꯌꯥ, ꯅ ꯏꯅꯞ ꯅꯤ ꯌꯥꯅꯤ꯫ ꯃꯍꯥꯎꯒꯤꯅ ꯃꯤꯠ, ꯍꯨꯛ ꯑꯇꯞ ꯎꯟ ꯃꯍꯥꯎ, ꯒꯣꯛ ꯏꯅꯞ ꯒꯤ ꯃꯍꯥꯎꯒꯤ ꯅ, ꯃꯍꯥꯎꯒꯤꯅ ꯂꯩꯅꯤ, ꯂꯥꯏ ꯆꯩꯅꯞ ꯂꯩ, ꯅ ꯏꯅꯞ ꯅꯤ ꯂꯩꯅꯤ꯫ ꯈꯪꯅꯕꯅ ꯈꯧ ꯅꯨꯡ ꯈꯪ, ꯅ ꯕ ꯅ ꯈꯪꯅꯕꯅ ꯎꯟꯁꯥꯅꯤ, ꯎꯟ ꯅꯥ ꯂꯣꯟꯁꯨꯝ ꯎꯟ, ꯁꯝ ꯑꯇꯞ ꯁꯥ ꯎꯟꯁꯥ, ꯅ ꯏꯅꯞ ꯅꯤ ꯎꯟꯁꯥꯅꯤ꯫ ꯌꯣꯠꯅꯕꯅ ꯌꯥꯡ ꯑꯣꯅꯞ ꯇꯤꯜ ꯂꯣꯟꯁꯨꯝ ꯌꯣꯠ, ꯅ ꯕ ꯅ ꯌꯣꯠꯅꯕꯅ ꯈꯧꯅꯥꯎꯅꯤ, ꯈꯧ ꯁꯧꯅꯞ ꯈꯧ, ꯅ ꯑꯇꯞ ꯎꯟ ꯅꯥꯎ ꯈꯧꯅꯥꯎ, ꯅ ꯏꯅꯞ ꯅꯤ ꯈꯧꯅꯥꯎꯅꯤ꯫ ꯄꯥꯏꯅꯕꯅ ꯄꯥ ꯑꯇꯞ ꯏ ꯂꯣꯟꯁꯨꯝ ꯄꯥꯏ, ꯅ ꯕ ꯅ ꯄꯥꯏꯅꯕꯅ ꯈꯨꯠꯅꯤ, ꯈꯧ ꯎꯅꯞ ꯇꯤꯜ ꯂꯣꯟꯁꯨꯝ ꯈꯨꯠ, ꯅ ꯏꯅꯞ ꯅꯤ ꯈꯨꯠꯅꯤ꯫ ꯆꯠꯅꯕꯅ ꯆꯤꯜ ꯇꯤꯜ ꯂꯣꯟꯁꯨꯝ ꯆꯠ, ꯅ ꯕ ꯅ ꯆꯠꯅꯕꯅ ꯈꯣꯡꯅꯤ, ꯈꯧ ꯎꯅꯞ ꯉꯧ ꯂꯣꯟꯁꯨꯝ ꯈꯣꯡ, ꯅ ꯏꯅꯞ ꯅꯤ ꯈꯣꯡꯅꯤ꯫ ꯍꯛꯆꯥꯡ, ꯍꯨ ꯀꯣꯛ ꯂꯣꯟꯁꯨꯝ ꯍꯛ, ꯆꯤꯜ ꯑꯇꯞ ꯉꯧ ꯂꯣꯟꯁꯨꯝ ꯆꯥꯡ, ꯍꯛꯆꯥꯡ ꯀꯌꯥꯠ, ꯀꯣꯛ ꯌꯥꯡ ꯑꯇꯞ ꯇꯤꯜ ꯂꯣꯟꯁꯨꯝ ꯀꯌꯥꯠ꯫ ꯉꯥꯛꯇꯅꯤ, ꯉꯧ ꯑꯇꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯉꯥꯛ, ꯇꯤꯜ, ꯅ ꯏꯅꯞ ꯅꯤ ꯉꯥꯛꯇꯅꯤ ꯖꯩꯈꯩ꯫